Numit Nipalnigi Mamangdaki Lamdam Masida Chathariba total shutdown asina Madam Oiriga, Manipurda Aloo amasung Tilhougi Awatpa Chawna Leire. Miyam kanna wanaringai matam asida pot chay paisinduna thamnaga, Mamal tangna yonaba honariba singgi mathagta KFNPD na, Red Chathaduna Maraliba Sing Chairak PBU Haina, Manipur Consortium of Onion Potato Fries and Trader Gay, Secretary Santana Hakpamna Fondorakle. Manipur Press Club tangasi pangthokiba paugi mifam amada wafam asi phongdokladuna mahakna hai numit nipalnigi henna total shutdown tawsulakpa asina maram oiraga lamdam asigi mathau taba Aloo amasung Tilhougi awatpa chawna thengnare Churachandpur Ukhrol Bishnupur amade Kakching district ki oina nongmada Aloo amasung Tilhougi gari taret nipalom mathau tai Adom oinambak nongmada gari ama anidagi henna thaba ngamdaba asina achoba khudong chadaba ama mayoknare Ngasigisu oina gari anidagi henna thadri duga mapandagi hayeng gari yaurakpagi pausu leitre lamdam asida lairiba Aloo amasung Tilhougi wholesaler singda KFNPD na lep pamamaldagi henna yondanaba kayara khana haiduna lakle adubu miyam wanaraba matam asida potchegi mamal ka henna tangkhatna yonbagi mami chawna tare hiramasigi matangda KFNPD gi maikaidage mityeng changdana lairiba asi laibak thibane Mari Lainaba Department na meeting changba khaknatana red chathaduna potchay paisinduna thamba amade mamal wang yoliba sing ase phaduna chairak PBU haina so mahakna Mari Lainaba singgi pukneng chingsinkhe Nakala maromda Imphal jiri bam lambida potchay pusilaknaba laingakna escort piriba asida patha pumthaganba potchay gidamak akhanaba thawrang lokhatpiyu haina laingakta taksenkhiba duso thabakto onthorokpagi mami tadre Total shutdown asina maram oiraga panduna lairiba gari ke driver sing chaningai leiraktabana masa masana purakpa potchay sing adu phawba yolaga chabagi phibamda lakle Phurup masel ge marakta leinari ba penadaba sing amade taliba demand sing phangnaba honabada democratic oiba khongjang khaktamak changsin biyo yarbadi miyam gi chana thaknaba polam puduna lakliba gari sing ase chayolamagi manungda nongmatang oirabasu thabiyu haina mahakna makha tana phongdokhe Lambi hangma moido boy tardi akoina hajani se at least yamdrabda miyam gi chana basidi chang naina pusalakpagi adugumba thawdang amadi lobiyu hoji video mayam ama ure akoigi kenoda mauda karida senapati da driver sing chaningai leitadana lambi dagi moina potu bawda yolaga charakwa haira yola charakwa urabani sibawda sakarna tumin lesan je chumde haijage adagi kaben pd da hajani wamna akoigi Aloo Tilhougi khaktana tana thumgi chengi hawaigi leiriba godown da hoarding tawrise hojikse potse namjal thamaga tangna yonbai culture ama koi Manipuri yam chawle ka pd gi kangbuna masi red tawbirakanda Manipur police ka manaraga red tawbiraga madugi piham tokpa charak to miyam da wan bai charak to madusu pbu ai na ismaina thamjage